Arambai News Guwahati da Maithelongi Pau Tabiribasingbu Ihan Handumakta Chingangbam Susitrani na Kurunjari. Hosingasi Samlapa Mariba Pausing Lowirasi. Asamda Boro Sahitya Sabagi ngasi humni chanba chahigi mifamda Indiagi President Ramnath Kovind mahaki loinabi First Lady Savita Kovind ga loinana saruki akhi. Boro Nath ki jagoi isaina khonthang yaikiba Tamulpurgi Gauzan Pathar pangthokiba thoromasida Governor Professor Jagdish Mukhi amadi Chief Minister Himanta Biswa Sarmasu saruki akhi. President Ramnath Kovind Boro Lon ki online dictionary hangdokhibaga loinana Boro khunai amadi Boro mioi kyaga matam kayagi mamangdagi mahakna sakhangnarakpagi matangda nahungnana wari likhi. Boro Lon amadi Boro Sahityabu awangba thakta pukhatpagi matangdasu mahakna pankhi. President na makha taraduna Boro Sahitya ki tongan balamda Boro nupi kayana khut thari iri. Adubu original works ki oina Sahitya Academy Award phangbadi Senior Boro Aibi ani khaktamak ngairi. Maramaduna Boro Sahitya Sabana nupi Aibi singdasu thongna hapiyu hairamki. Boro Sahitya Sabana translation ki thabak kaya chathariba sina Indian loan sing amadi world literature ga nakshinabagi khudamni su haiki. Tharamasi ga iroyana CM Himanta Biswa Sarmana hauzik fawda class 10 fawbatangi leiriba Boro medium asi class 11 amadi 12 yongna inkhatlagani amadi graduate amasung postgraduate thak yongna Boro medium pukhatkani haiki. Asida sunatana Boro Sahitya Sabada revolving fund oina ahenba lupa crore manga pigani lauthokibaga loinana Boro Sahitya Sabagi office state asigi Boro singna mapungoina taba district kharada linkhatkani masigidamak lupa lakh yankai pigani su haike. Panba yai Boro Lon asi lebaga sigi mafam kayada ngangnabata natana India gi wangbada Bangladesh amadi Nepal dasu Boro Lon asi ngangnaribane. Asumna awang nungpoki Sahitya gi mifam amada India gi president amana sarukya basi handaki Boro Sahitya Sabha asina yan hanbane masigi khudong chawa kharasu Boro Sahitya na soidana phangani punamak sigi mathakta panbayaba amana puari gi likhun matungina Boro singi masagi oiba mayek han leijaram labasu hojikte puthokpa ngamdana mangkhrabane adubu Boro Lon gi oina Hindi gi script sizinakhiba sina India lengakna Boro Lon amadi Sahitya da he na mityeng thambaga loinana nungsiba amadi chanbiba hele amasung khudong chaba kaya amasu he na pibagum uwa phangle. President Ramnath Kovind Boro Sahitya Sabagi mifam yaraba matung Guwahati da amuk laktuna Srimanta Sankardev Kala Khetra Donor Ministry ki makhada Azadi ka Amrit Mahotsav ki saruk amoina pangthokpa North East Festival gi loishinbagi thoramdasu saruk yakhi. Thoramasida CM Himanta Biswa Sarma awang nongpo ki CM singa loinana Manipur gi Chief Minister N Biren Singh su saruk yakhi. Assam gi ina khulaba cultural heritage asi promote tongnanabagidamak Maharashtra gi Raigad district ki manung channa Tiware village da Assam complex ama semgatpagi warep Assam cabinet na laukre masigidamak lam gi mamal na chingba ngangnanabagidamak committee ama semkhre amasung committee asina numit kunni gi manungda report pikhalaklagani haina CM Himanta Biswa Sarmana paumishingda phongdorakhi. Hayeng Kaziranga da Assam gi BJP Alliance MLA singi mifam ama phamlagani. Kaziranga gi Borgot sa pangthugadoriba mifam asida Dispur Pumba thanglakadori. Ruling Alliance ki MLA singi makutta report card paiduna lakadavani su hairi. Irai numit ki ayuk fawa numit humni chupna chathagadoriba mifam asida AGP UPPL gi MLA singsu haukiba chahi ama asida makhoina tawkiba thabak singi report pidaba yadaba maramna MLA sing kok sanari. Panbayai Kaziranga da yamna thunama kilometer kunithoi sangba corridor ama semlagani hainasu CM na makhatana paumishingda khanghalakhi. Assam cabinet na government amadi provincialized high amadi higher secondary school singda graduate oza lising ohumga chawga gi mathak amadi postgraduate oza lising amaga chahum gi mathak ta hapagi ayaba pikre. Assam lengakna state asida lariba Polytechnic Institute Kuntramathoi amadi government ITI Nipuhumdoi upgrade tawbugi warepsu lawki. Hariba institute sing asi centers of excellence oina upgrade tawgadoribane.
Lagliba May 13 Guwahati gi Jayanagar TMC gi office hangdoklagani. Office asi party asi gi General Secretary Abhishek Banerjee na hangdokani haina Assam Pradesh TMC gi President Ripun Borana ngasi paumishingda phongdorakhi. Imphal East ki Kangabang Lekaidagi Arambam Nanau Chahi Kuntramanga Misigi Matangda Manipur Police ki SI TH Jitendra Tabaktagi suspend taukre. Arambam Nanau Fizam Setpa Police Kangbu Amana Paduna Pukibane. Police na ot naiman badagi mahak si kibani habisi yumgi imung manung singi wakatne. Watoga sida chena badagi SI Jitendra suspend taukibane. Adubo SI Jitendra load kibadagi hauzik pauba thiba phangdana leiri. Nakalamaramda police custody da laikidaba thokdogasi wahogdagi Manipur akanba protest chatharakli. Mihada sigi mayokta CM ki JSC na memorandum pishinabagi damak CM gi official banglo tamna changsin ki amadi victim gi hakchang JSC na lawroi hairi. Kuman Lampak Sports Complex ta hokiba April 19 dagi numit 6 ni chupna chatharakhiba Northeast Regional Sports Week ta Manipur na gold 32 logduna overall champion oikre. Silver 13 amadi bronze 3 chu lawkhi. Assam na gold 8, Nagaland na gold 3, Arunachal na gold 3, Mizoram amadi Sikkim na gold 1, aduga Tripura de gold amata lawbangam khitre. Mizoram ki Champhai district ki manung chana laiba Indo-Myanmar border ki Champhai sahar ki road connection tatkre. Kaifang village sa yamnamak chaung na laibak ningkhai badagi lambi chatpa kaya panduna laikhi. Mathaktagi nungzaw tarakpadagi worker ama khudakta mafam adumaktada laikhide. Laikhidraba worker asigi masak maming hauzik phawba khangba ngamdri. Nong kana tabadagi laibak ningkhaiba oiramgani thajanari. Maharashtra da Thakre ani gi marakta lan kankhalakle lan asi CM Uddhav Thakre amadi mahaki machin manau thokpa cousin brother Maharashtra Navin Nirman Sena MNS ki chief Raj Thakre gi maraktane Thakre gi imung ani asida machin manau gi oiba nungsinabagi mari leitre habisi mayek senglakle Masi maruina loudspeaker ki wathokta ki thorakibane. Masjid chamaga kuntra mangada illegally loudspeaker karigidamak sizinaribano haina Raj Thakre na laurakpada Uddhav Thakre na masi Hindu singi oina Black Day ni hairaki. Raj Thakre na ngarang May 3 it loikre itta apanba piningdabadagi laudabane. Adubu ngasidagidi masjid singda illegally loudspeaker sizinaba yengduna leiba ngamlaroi hairaki. Raj Thakre na loudspeaker asi religious issue nate social issue ni hairak pagaloinana maki MNS ngasidi fire brand Hindutva party oirakle. Nakalamarom Maharashtra da BJP shu CM Uddhav Thakre gi mayokta Raj Thakre chongthorakpa sena anoba alliance ama phanghibaga loinana Raj Thakre gi MNS pu sogolakle. Pure Masidane, Raj Thakre na Masjid Singda loudspeaker Sizinarabade, Masjid Singadugi Manakta, Hanuman Chalisa, double volume da Songani warning Torokliva. BCCI na cricketer Ridhiram Sahada Kihalakpagidamak senior sports journalist Boria Mazumdarbu Chahi Anigioina Ben Taukre. Senior journalist asina interview loge hairakpada yakhidabagidamak veteran Indian wicketkeeper Sahada Kihalaki haine. Haukiba February kulhumdoida message asigi screenshot Sahana share torokibadagi masigi matangda BCCI na thigatkibane. Esumna BCCI gi member ahumgi committee na Saha amasung Boria Mazumdar animaki chinkhum lawrabagi matung senior journalist asi chahi anigi oina ban tawkibane. Aroibada ngasigi tentakpa maroiba pau khara. Ngasi Assam gi tongan mafam taret habade Golpara gi Gauripur Kasar gi Kalain Jogi Ghopa Purni Gudam Baithalangsu Lakhimpur amadi Guwahati gi Pani Khaitida tamthiraba lambi accident kaya thokpadagi yamdrabda miyoi taruk laikhidre kaya mana asoka panangki. Guwahati da laiba Cotton University na chaliba academic session asidagi Nepali Londa postgraduate diploma course hanglagani. Karigumba Gorkha Mahiroi singna makhoigi mama role da PG degree tawba pamlabadi tungda mapung faba PG course hangani haina Cotton University gi VC Professor Vavesh Goswami na khangalakhi.
IIT Guwahati na Assam Leka ki officer singda drone technology ki matangda training piragani. Manipur bu mapangal kanba purup khuding pukchil tinana hingminanabagi pandamda ngarang saitu AC ki manung chana konsa khulgi chief amadi village authority na sana konungda laktuna MP ningtholisemba sana jawbada uning thongna saba pungjaw amaga loinana konsa khulda phangba chana thaknaba potlamsing khudol tamlakhi. COVID laichat namara moiduna matam khara thinglurabagi matung Imphal gi Bir Tikendra Jitlota leiba Manipur Public Library ngasidagi hangba hokre. Anoba Information and Publicity Minister Dr. Sapam Ranjan Singh na pithoktriba advertisement bill sing pithokani haina thajaba pirakpadagi Manipur da leiba media sagaina lenga kamari leinaba paw sing boycott tawgi khongjang handokre. Nagaland ki NPF ki MLA Kujolujo Nainuna party asigi leader of the legislature wing ki thaudang puragane. Hearing at Sabada Maming Chatliva Sivantos Indiana Mizoram ki Aizol Laiva EL Nathan Hearing Clinic da Awang Nongpok da Asigu Makalgi Yan Hanba Best Sound Center Hangdokre. Lifestyle Brain Fashion Affinity na Mizoram gi model Ima Lalnun Siami bu company asigi official brand ambassador oina lauthokre. President Ramnath Kovind hayeng May manga Mizoram da chatuna Mizoram University gi tarataruk suba convocation da saruk yaragane. Masina President Kovind gi ani suba Mizoram khongchatne. African swine fever na Mizoram da landaba leptri Mamit district tagi ok kuntra manga laina asidagi handakta sikre state asida hokiba thani asida laina asidagi ok chanipan hena sikre. Reserve Bank of India RBI na repo rate BPS 40 hengat khibadagi atay galoina na gari amadi housing loan gi EMI su hengat lagane. Bengal da senior Congress luchingba P Chidambaram haki party ki workers singna Chidambaram go back magna Congress party ki unity thugaibani haiba kholau kya lawbadagi ikaiba nangkhre. Agartala Municipal Corporation na Bangladesh Liberation War Graveyard sing preserve tawragane. High Tech City Hyderabad ising da tawthare. Rubber boat sizinaduna sahargi miyam da mateng pangnanaba hotnari yum amadi dukan kaya ising changbadagi khudong chadaba kaya mayoknaba tari. Kerala da sawarma charubadagi food poisoning oiduna miyoi yankaini pan nare aduga nupi macha amana leikhidre. Serum Institute of India gi Corvavex India pumbada phangle chahi tarani thoidagina tara taret fawbagi manung dalaiba miyoi singda vaccine asi kapagi ayaba pikre. Manipur ki CM N Biren Singh na Awang Nongpok ta chakhwat tharangi project sing implement tawba matamda topographical need based oina budget allocate tawbinaba kendra lengak ta haijakre. Wafamasi ngasi Guwahati da pangthokiba Awang Nongpok ki Chief Minister Singh amasong Union Minister Kiana Sarugyakiba interaction program amada phongdokhibane. Tarani thoi suba Hockey India Sub Junior Men's National Championship English ngani kunithoi Gawada hokre. Punna team kunmaparna tournament asida saruk yari final match lagliba May 15 da sanaragane. Chahi khudingi Kasi Vishwanath Temple chatnanaba Ramanath Swami Temple dagi miyoi chani tirtha yatra chatkani haina Tamil Nadu lengakna lauthokre. WHO gi COVID vaccine khwaidagi yamna phangba leibak India ga yumlo nariba leibak Bangladesh na oire. Beijing da COVID sandorokpa thingnanabagidamak public transport route kaya thingjinkre. Miyamna taba district da work from home yumdagi thabak sunanabagi order pikre. Russia gi missile na Lviv ta nong tabagum haithari. European Union na Russian oil ban tongnanaba hairakhibaga loinana yamna thunamak sanction gi taruk suba pek lauthoklagani hairi. America da angang yeithaba yabagi hak thinglagani hana leiramba right to abortion lauthoklagani hairi. Amadi commercial amasung government users singi oina Twitter khajik tangkhatlaba yari. Wafamasi Twitter gi anoba mapu Elon Musk na lauthorakhibani. Ngasigi oina di Arambai News Guwahati da maitelon gi pau sandokchaba matang asta loisinjabaga loinana tabiribasingbo amukaso hanna khurumjari.